आकाशवाणी इम्फाल ngangbong nganthoi pau pajari ahanbada maroiba pau har ghar tiranga campaign gi saruk ama oina pangthokpa bike rally ama ngasi mukhyamantri Nongthomam Birena Imphal gi hapta kangjebungdagi lamthakre Rashtrapati Draupadi Murmu na 69 suba ningtam numit ka mari leinana jati gi miyam da ngasi numidang pung 3 ta wa ngangani Kolkata gi RG Kar Medical College amasung Hospital da thokiba Dr. Tamliba Mahiroi amagi rape amasung murder case ki matangda Federation of Resident Doctor Association na khongjang jangchilamba du tokre amasung DRDO na Indian Air Force ki Sukhoi 30 MK1 gi long range glide bomb gaurap ki ahanba sangyang mai pakna pangthokre आजादी का अमृत महोत्सव का मरी लेना पांगथोकपा हर घर तिरंगा कैंपेन की सरुक अमा ओइना पांगथोकपा बाइक रैली अमा ngasi मुख्यमंत्री नोंगथोमम बिरेना इम्फाल गी हप्ता कांगजेबुंगदगी लमथाखरे मणिपुर सरकार ना सिनबा बाइक रैली असि बिष्णुपुर जिला गी मनुंगचना लेबा मोइरांगी चिंगई लंपाकता लोइसिनगनी बाइक रैली अदु लमथाबगी थरमदा मुख्यमंत्री नाहाई प्रधानमंत्री नरेंद्र मोदी गी लमजिंग मखादा पाइखलिबा हर घर तिरंगा कैंपेन द सरुक यादुना इखोय पुमनमक अनौबा शक्ति लेबा भारत अमा सेमबा अमसुंग अपुनबा मणिपुर अमा सेमबदा थौदांग लौमिनसी थौरम अदुदा हक्सेल मंत्री डॉक्टर सापम रंजन चीफ सेक्रेटरी अमसुंग डीजीपी यावना मकोक थोंबा लुसिंगबा कया सरुक याखी जिरीबाम डिस्ट्रिक्ट एडमिनिस्ट्रेशन सिंधुना हर घर तिरंगा गी सरुक अमा ओइना ngasi जिरीबाम दा लमजेल अमा पांगथोखरे लमजेल अदु जिला असिदा लेबा इराबोट स्टेचू मनाक्तगी जिरीबाम रेलवे क्रॉसिंग फावबा चेलुरबा मतुंगदा इराबोट स्टेचू दा लमथुंगफम ओइखी थौरम अदुदा जिला अदुगी डेप्यूटी कमिश्नर कृष्ण कुमार अमसुंग सरकार की मकोक थोंबा ऑफिशियल सिंग सरुक याखी लमजेल अदुगी मकोक मथंग तारबसिंगदा मना हयेंग पांगथोकदबा निंगतम नुमित थौरमदा येंथोकनी थौरमदुदा वांगांगबदा श्री कृष्ण कुमारना लमदम असिगी मियामना अमत ओइबगी वाखलोंदा संगसिंदुना जातिगी मचोहुमगी फिरालबु इकाई खुमनबा उन्नबा फुंगदोखी तुंगदा जिरीबाम हायर सेकेंडरी स्कूल ग्राउंडदा 95 सुबा निंगतम नुमित थौरमगी फुल रिहर्सल पांगथोखी फुल रिहर्सल अदुदा CRPF IRB मणिपुर पुलिस अमसुंग फायर सर्विस की कंटिंजेंट सिंह सरुक याखी अमरोमदा हर घर तिरंगा कैंपेन की सरुक अमा ओइना ngarang नोने जिला की लोंगमाई बाजार दा बाइक रैली अमा पांगथोखरे थौरमदु नोने डिस्ट्रिक्ट पुलिस नोने डिस्ट्रिक्ट एडमिनिस्ट्रेशन अमसुंग लोंगमाई नेचर क्लब ना पुना सिनबनी राष्ट्रपति द्रौपदी मुर्मू ना 95 सुबा निंगतम नुमित का मरी लेना जाति की मियाम दा ngasi नुमिदांग पुंग 3 ता वा nganggani राष्ट्रपति की वारोल आकाशवाणी अमदी दूरदर्शन की नेटवर्क पुमनमक्ता हिंदी अमसुंग इंग्राजी लोलदा संदोकनी तुंगदा दूरदर्शन की रीजनल चैनल सिंगदा लमलम की ओइबा लोल सिंगदा संदोकनी आकाशवाणी की रीजनल नेटवर्क सिंगदा नुमिदांग पुंग 5 मखाइदा लमलम की ओइबा लोनदा संदोकनी न्यू दिल्ली की लाल किला दा हयेंग पांगथोकदोरिबा निंखा तंबा नुमित का मरी लेना पंचायती राज इंस्टीट्यूशन की खनगलबा मियोय चमरी गा लोइनना राज्य अमसुंग यूनियन टेरिटोरी सिंगदा खनगलबा मियोय चामा हुंफु सरुक यागनी खनगलबा मियोयसिंग अदुगी मरक्ता पंचायती राज अमसुंग वुमेन एंड चाइल्ड डेवलपमेंट मंत्रालय की नुपी मिहुतसिंग याउरी वुमेन एंड चाइल्ड डेवलपमेंट मंत्रालय की मिहुतसिंगना मंत्रालय असिगी तोंगान तोंगानबा स्कीमसिंगदा थबक तौबा अमदी पंचायती राज मंत्रालय की इनवाइटीसिंग असिना राज्य अमसुंग यूनियन टेरिटोरी सिंगी पंचायती राज विभाग सिंगदा थबक तौबा मियोयसिंगनी मखोयसिंग असि लमदम असिबु चौखटपा पुरकपदा मखोयगी मथौदांगबु सखंगबा ओइना हयेंगी ऐतिहासिक ओरबा थौरम असिदा यावनबा खनगलखिबनी हर घर तिरंगा अभियान की मखादा अरुणाचल प्रदेश पांगथोखिबा तिरंगा रैली दा फुट 7 सांगबा जाति की मचोहोंगी फिराल पुदुना सखिबबु प्रधानमंत्री नरेंद्र मोदी ने थागतपा फोंगदोखरे सोशल मीडिया दा थागतपा वारोल अमदा श्री मोदी ने हाई अरुणाचल प्रदेश की मियाम मरिबाकनिंगबगी वाखलोन चेना लेबा मियोयसिंगनी मसी मखोयगी कला संस्कृति दसु चाउना ममी तारी अमरोमदा जम्मू कश्मीर की रेसी जिला दा चेनबा चेनाब तुरेल की मथक्ता साबा मालेंगी ख्वाइदगी वांगबा रेलवे थोंगी मथक्ता मियाम नंगरांग मीटर 450 सांगबा जाति की मचोहोंगी फिराल पुदुना चटख्रे रेसी की डेप्यूटी कमिश्नर विशेष पॉल महाजन हाई जाति की फिराल अदु लमदम अदुगी मियामना नुमित निनी दा साखिबनी हरियाणा की कर्नल दा पांगथोकपा तिरंगा जात्रादा राज्य अदुगी मुख्यमंत्री नायब सिंह साइनी सरुक याखी जात्रा अदुगी मांगोइनना मुख्यमंत्री ने मियाम दा युम दा जाति की मचोहोंगी फिराल पायहनबा अपील तौखी राजस्थान की जयपुर पांगथोकपा तिरंगा जात्रादा राज्य अदुगी मुख्यमंत्री भजन लाल शर्मा सरुक याखी ताबिरिबा पावसे आकाशवाणी इम्फालदगिनी
ꯀꯣꯜꯀꯇꯥꯒꯤ RG ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯛꯈꯤꯕ ꯗꯣꯛꯇꯔ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯔꯦꯞ ꯑꯃꯁꯨꯡ ꯃꯔꯗꯔ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔꯗꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ JP ꯅड्डाꯒ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯐꯣꯔꯗꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯚꯤꯔꯥꯜ ꯃꯥꯊꯨꯔꯅ ꯍꯥꯏ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤꯅ ꯃꯈꯣꯏꯒꯤ ꯗꯥꯕꯤꯁꯤꯡ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄꯅꯤ꯫ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤꯕ ꯑꯗꯨꯕꯨ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯗꯣꯛꯇꯔꯁꯤꯡꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯣꯏꯗꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡ ꯆꯥꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯃꯔꯛꯁꯤꯗ CBIꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯜꯀꯇꯥꯒꯤ ꯇꯥꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯥꯡꯒꯠꯂꯛꯈꯤꯕ FIRꯒꯤ ꯀꯣꯄꯤꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ CBIꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯗꯣꯛꯇꯔ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯕ ꯗꯣꯛꯇꯔ 4 ꯑꯃꯁꯨꯡ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯉꯔꯥꯡ ꯃꯆꯤꯟ ꯍꯪꯈꯤ꯫ ꯄꯟꯕ ꯌꯥꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ CBIꯅ ꯊꯤꯖꯤꯟꯍꯟꯅꯕ ꯀꯣꯜꯀꯇꯥ ꯍꯥꯏ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯤꯞ ꯖꯁꯇꯤꯁ TS ꯁꯤꯚꯥꯛ ꯅꯥꯅꯥꯝ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯍꯤꯔꯟꯃꯣꯏ ꯚꯠꯇꯥꯆꯥꯔꯌꯥꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯃꯅ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯗꯤꯐꯦꯟꯁ ꯔꯤꯁꯔꯆ ꯑꯦꯟड ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ DRDOꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ Sukhoi 30 MK1ꯒꯤ ꯂꯣꯡ ꯔꯦꯟꯖ ꯒ꯭ꯂꯥꯏꯗ ꯕꯣꯝ ꯒꯧꯔꯕꯀꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯐꯦꯟꯁ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯥꯡꯌꯦꯡ ꯑꯁꯤ ꯑꯣꯔꯤꯁꯥꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯀꯤꯂꯣꯒ꯭ꯔꯥꯝ 1,000 ꯂꯨꯝꯕ ꯀ꯭ꯂꯥꯁ ꯒ꯭ꯂꯥꯏꯗ ꯕꯣꯝ ꯒꯧꯔꯕ ꯑꯁꯤ ꯑꯔꯥꯞꯄꯗ ꯂꯩꯕ ꯇꯥꯔꯒꯦꯠꯁꯤꯡ ꯄꯥꯟꯕ ꯉꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕꯒꯤꯗꯃꯛ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯥꯖꯅꯥꯊ ꯁꯤꯡꯅ DRDO, ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁ ꯑꯃꯁꯨꯡ ꯑꯇꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯔꯤ ꯔꯥꯖꯅꯥꯊꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯅ ꯁꯥꯖꯕ ꯗꯤꯐꯦꯟꯁ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯉꯁꯤꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯁꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯒꯁꯠ 12ꯗ ꯚꯥꯔꯠꯅ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯌꯧꯕ ꯉꯝꯕ ꯃꯥꯂꯦꯝꯒꯤ 4ꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤꯕ ꯑꯃꯁꯨꯡ ꯊꯥꯒꯤ ꯈꯥ ꯊꯪꯕ ꯄꯣꯂꯔ ꯔꯤꯖꯟꯗ ꯈꯣꯡꯗꯥꯕ ꯑꯍꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤꯕꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯗꯦ ꯍꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯂꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯇꯆꯤꯡ ꯂꯥꯏꯐꯁ ꯋꯥꯏꯜ ꯇꯆꯤꯡ ꯗ ꯃꯨꯟ ꯏꯟꯗꯤꯌꯥꯁ ꯁ꯭ꯄꯦꯁ ꯁꯥꯒꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯁ꯭ꯄꯦꯁꯀꯤ ꯂꯝꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡ, ꯁꯃꯥꯖꯇ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯁ꯭ꯄꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯣꯏꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯕꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯏꯁꯔꯣꯒꯤ ꯁꯛꯅꯥꯏꯔꯕ ꯕꯩज्ঞꯥꯅꯤꯛ ꯑꯃꯁꯨꯡ ꯕꯦꯡꯒꯂꯨꯔꯨꯒꯤ UR ꯔꯥꯎ ꯁꯦꯇꯦꯂꯥꯏꯠ ꯁꯦꯟꯇꯔꯒꯤ ꯗꯤꯔꯦꯛꯇꯔ M. ꯁꯪꯀꯔꯥꯟꯅ ꯑꯀꯥꯁꯕꯥꯅꯤ ꯅ꯭ꯌꯨꯁꯀ ꯈꯟꯅꯅ ꯎꯟꯅꯕꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯍꯧꯗꯣꯛꯀꯅꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯉꯁꯤ ꯀꯦꯟꯗ꯭ꯔꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖय ꯚꯜꯂꯥꯒ ꯎꯅꯗꯨꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯒꯅꯤ꯫ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯔꯥꯖꯤꯕ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ ꯀꯃꯤꯁꯟꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯍꯟꯗꯛꯇ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯆꯠꯇꯨꯅ ꯃꯤꯈꯜꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯈꯤꯕꯅꯤ꯫ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁ꯭ꯔꯤ ꯔꯥꯖꯤꯕ ꯀꯨꯃꯥꯔꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯀꯃꯤꯁꯟꯒꯤ ꯐꯤꯔꯦꯞ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯒꯤ ꯃꯤꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯄꯥꯟꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯥꯐꯨ ꯑꯃꯠꯇꯅ ꯑꯄꯟꯕ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯔꯛ ꯑꯁꯤꯗ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯔꯥꯖꯤꯕ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔꯁꯤꯡ ꯒ꯭ꯌꯥꯅꯦꯁ ꯀꯨꯃꯥꯔ ꯑꯃꯁꯨꯡ SS ꯁꯟꯙꯨꯅ ꯍꯔꯤꯌꯥꯅꯥ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯏꯖ꯭ꯌ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯥꯏꯖ꯭ꯌ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯃꯇꯝ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 3ꯗ ꯂꯣꯏꯔꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯉꯁꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯏꯝꯐꯥꯜꯒꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯂꯝꯊꯥꯈ꯭ꯔꯦ꯫ ꯔꯥꯁꯇ꯭ꯔꯄꯇꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ 79ꯁꯨꯕ ꯅꯤꯡꯇꯝ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯖꯥꯇꯤꯒꯤ ꯃꯤꯌꯥꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯀꯣꯜꯀꯇꯥꯒꯤ RG ꯀꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯛꯈꯤꯕ ꯗꯣꯛꯇꯔ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯔꯦꯞ ꯑꯃꯁꯨꯡ ꯃꯔꯗꯔ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯑꯃꯁꯨꯡ DRDOꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ Sukhoi 30 MK1ꯒꯤ ꯂꯣꯡ ꯔꯦꯟꯖ ꯒ꯭ꯂꯥꯏꯗ ꯕꯣꯝ ꯒꯧꯔꯕꯀꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫